Zong District Manung Chanba Chatrik Amasung Masigi Akoibada Ladiba Kunsinga District Headquarter Faunana Maru Oiba Thong Ama Kuki Military ni Haina Chingna Basingna Bom Ani Pokai Halaga today Kre Amasung Nakan Amaromdana Telecom Department gi gari ama maina tumna tharam le haba pau si leibana maram oraga akoigi Haujikse aja community singi maraktasu economic blockade na piba awaba kya amasu thengna danu leiribai maraksida hojik leiriba phibam sidaida karamba matamda manipur da thokliba conflict asi loigadage haiba duni kari haibini oza masi tajida khoi mamangda siga mari le na ba pham ya ma khoi discussion tawna ba leikhre hoi manipur thuiba conflict se masi india gi losing ba singsida masi loisalage hana khanba dugi matamama yorak tri phawdi adum leikhip tari ma le hana adumaya khoi pungning da phawidi hoi haujik leiri ba sida manipur gi lengak se masi su akhoi india da lengak liba kangbu se masina akhoi piba instruction da ko haitare ko moi policy program da follow tawtaba yataba aduga follow tawgadaba manipur gi lenga kama dum oyeba ko somewhat extend karigomba khara sum kano toraga so major policy program si ba india gi adumba lusingba singsi na thangpa khongthang du gi mayokta madu chumde madu yaningde khoi sumai tawke atu tawke sumai bargain tawnaba ngambagi that kind of capacity to khara manipur lengaks de am shon uiyeba ko ana manipur ge manung da akhoi ge shumba huji hariba kamjong da thongama yamna maru oiba lifeline wariba economic ki oiba kano da purview de yamna maru oiba ma thongama kuki militant sing na kap khai hariba se hoi masi india ge kuki militant sing na naga gi thong kap khai bani hana loraba harigem masi kuki militant sing na natraga akhanaba kanglup amagi adumba militant kangbuna atopa kanglup amagi khoi kanoda shok naba thabak ama torpani haina sumaina yengnaba akhoi kari kano lagi ke abako mokhal leiba ge sidi india gi oiba kanoda khoi internet sovereignty da india gi oiba internet security da torpa choba threat amani hana lorakanda india gi leriba law enforcement mechanism ko adagi india gi leriba intelligence mechanism india gi lejariba tongan ba adumba challenges sing mayok nanaba internet amsung external challenges sing mayok nanaba akoi lejariba adumba infrastructure amsung akoi lejariba adumba mechanism meam se yamna phasana sinara kanda yamna krak lakba step khara lokhala kandata sumba elements singsina sumba makhalgi activities singse tawbuse lep khigadam neba adu hauja maki oina di indiana khogi nakalamda khitang lakshan ma manba thong khara utpa nakalamda thadokpa nakalamda thado nakalamda khara lakshan ma manba are sumatam ge time pass aduga miyamda I watch ki oiba security measures na traga step khara miyamda dum utpa aduga tasengna na akhoi leiriba asengba akhoi problem singse masi within time bound adum indiana tawgen khalagadi tawba ngamba jani adu tawde hauji free hand adum tharaga thammi haitare ko adagi ain thugairaga tawgiba mamangi thabak mayam am kha khoina ugre adu kano tawgani hai phagani pungani adum hai akhoi kanogi ga do akhoi leron wifi daga tawbutu ada maitai mana ani khak phare na haikhebi matungda makha tarakpa mi phami punji pot uhide ana se sanari balila si manipur government ki wa oina so khoi ujatre da amasi center na masi phajana sanaba lila ma yauri ba swaida khoi miyam sina akhoi center sina khoi da thanga iba khongthang si karino akhoi manipur si yosel lage hana thanga ibra akhanaba kanglu khara namdhan naba tawreira natragana karino si akhoi mamang dan daina khram gakte somda wakhal khantham in se na akhoi na so dum yam toina ta za haira ga lakpane bako adu si marak sira in the meantime akhoi adugumba
element singdugi center gi adumba kaino singdu lengak singdu gi wakhalon manipur thugaina ba jathaba wakhalon singdo madu haktheng na masung nakoi na shaubatpa masak lotpa masung afongba element kangbu kharana manipur ra ngakleitana itattatana agoi sum khonge ba ko adugi part amoina ngarang nanchu khongbagi podama kanano khoi yamba makhakna kan khonge haiba podama lei madu ai makhata bada ai lakshage aduga hujik makki oina de security gi paikhaliba measures singche manipur la leiriba problem che loisan na baga mari leina ba measures nate ngaktangi ngakthok ngaksin haidok haijin khara adum tawbugi wani haiba famno thamjage